मालेम की तोंगान तोंगान मफम सिंगी मरु ओइबा पाउ खरा अपडेट तौजरी पुंगदा किलोमीटर 134 यांगबा हेरिकेन अमसुंग टेर्नाडो पुनः लाक्सिनबेदगी फ्लोरिडादा मियोय लाकुन अवाबा मायोकनरी पुंगदा किलोमीटर 134 रोम यांगबा कैटेगरी अनी की मेल्टन हेरिकोन अमसुंग टेर्नाडो अनीमक पुनः लाक्सिनबेदगी अमेरिका की फ्लोरिडा हाइना खंगनबा सिटी अमदा हौजिक मियोय लाख कुन रोम चाउना अवाबा मायोकनरी फ्लोरिडादा लैबा मियोय लाख 10 रोमसु मई फंगदबगी अवाबा मायोकनरी लोइना हेरिकेन अमसुंग टेर्नाडो अनीमक पुनः लाक्सिनबा मरमना फ्लोरिडा की मफम कयादा यामना साथीबा मोंगदा अकीबगी मसक ओइरकपा याबा मरमना मियाम कन्नबा डिप्लॉय तौरिबा पुलिस सिंगसु मयुम मयुमदा हन्नबा गवर्नमेंटना ऑर्डर थोखरे हाइरी नोंगले नुंगसित असिना मरम ओइरगा लेबाक असिगी चही लिसिंग अमगी मनुंगदा ख्वाइदगी नोंग का हेना चुबा नुमित हाइबदु ओइखरे CNN की रिपोर्ट अमगी मतुंग इन्ना नोंगले नुंगसित असिना मरम ओइरगा फ्लोरिडा की सिटी कयादा इमरजेंसी लाउथोक्तुना सेक्शन थौरांग लौखटकरे मतम चाना सेक्शन थौरांग लौखट होबना मरम ओइरगा छाथीरबा नोंगले नुंगसित असिना हौजिक फाउबगी ओइना मिसी मिना थोकबगी पाउदी लेइत्री अदुबो नोंगले नुंगसित असि लाकपा हौरकपा ngairiba maramna tungda kari oirakani haiba hauzik phawbugi oinadi haiba ngamdri nonglai nungsit asina maram oiraga Florida gi mafam kayada nongka hena chubadagi ichau thokpadagi lambi amasung yum leiba mafam kaya isingna thunjinba haukhre panba yabadi Florida da numit 15 gi mamangdasu Helen haina khangnaba nonglai nungsit lakpadagi miyoi chani rom sikhibasu laikhrabani America gi powari da tamthiriba nonglai nungsit ungi nonglai nungsit Lisingama Chanipan Maripu Nipal Galveston Storm Lisingamaga Chamapan Great Miami Storm Lisingama Chamapan Kuntaruk Florida Keys Labor Day Storm Lisingama Chamapan Kuntra Manga New England Storm Lisingama Chamapan Kuntra Nipal Super Storm Sandy Lisingani Tara Nithoi Amadi Harvey Storm Lisingani Tara Tret Thokiba Laikre Hairiba Akanba America gi Puwari da Laihoraba Sathiraba Nonglai Nungsit Sing Asigi Manungda Kumja Lisingamaga Chamapan da Texas da lakiba Galveston nonglai nungsit asina khwaidagi sathiba nonglai nungsit oiduna miyoi lising nipan rom siki yum lising ahum chatruk rom yamna sathina amangata thoki hairi sahi asida lakliba nonglai nungsit asisu sathiba ama oibana mi amasung sa sing leinaba mafam kaya sem saduna thamkre haina paw asina makhata na hairi makhata rakpa pawda Hamas ta support tawba 𝗓𝗏𝗏 gi prime minister na tanthokre Hamas terrorist group ta chauna support toba Imam 𝗓𝗏𝗏𝗏 chahi 53 Italy gi prime minister na order thoktuna lebak asidagi tanthokibada natana resident permit su kakthatre hari kumja lising chamapan merpudra manga dagi Italy da lerakiba Imam 𝗓𝗏𝗏𝗏 hariba misak asina Hamas terrorist group ta chauna support toduna wangang lakiba amadi mahakna paikalakiba thabak thoram singda maram oiraga lebak asida leiriba community singi marakta nungsinaraktana achobo maram ama oirakre loinana mahakna wangang sangang singda Europe country sing Yahudi homosexuality amadi nupi singi mayokta leibagi mami chauna tarakibani mahakna Italy da leina American German Francis Britain amasung Italy singi maraktasu tokhai tanaba amadi yengthinaba yabagi phibamda puraknaba wangangba haurakibani loinana terrorist singbu sogalakpadagi mahapu lebak asidagi tanthokibani makha tarakpa pawda Russia gi missile attack da Ukraine da taruk rom sikre chahi ani hena Russia amadi Ukraine lebak ani gi marakta hawjiksu lepa leitana akanba mongda sonaragliba lal asigi manung channa Russia na Ukraine tamna kapsilakiba ballistic missile attack ta Ukraine gi miyoi taruk rom sikhibaga loinana nipan rom na chauna aso open nangkhre hari Ukraine gi miyoi singna chana thaknaba purakiba achoba ship amasu Russia na missile kapsilaktuna thugaibadagi chauna amata thokre hawjiksu nakalani gi marakta missile amadi drone sijinaduna akanba mongda landanari adubu lal asi chahi ani phawba songnarakpa maramna lebak ani da chauna mangjarakpa maramna tha kharagi mamangda kalamba lal adugumnadi tokidre adumapu asengba tanja yengnaduna drone amadi missile sijinaduna landanabadi leptri handakta Russia gi Ukraine gi drone nifutare rom kapthaki hari makha tarakpa pawda angakpa amadi yamna tamthiba mongda Iran da landaragani lauthokre Iran na Israel da chatharakhiba missile attack chathakiba adugi chapchaba pakhum piba oina yamna angakpa amadi tamthiba mongda Iran da landaragani haina Israel gi defense minister Yoav Gallant na phongdokre Israel na Iran da missile attack tawduna chapchaba laman khungani haiba haina wasakrabasu America gi president Joe Biden na Iran gi nuclear plant amadi
oil factory na chingba mafam singda landabada support tawraktabana maram oiraga hauji phawba Israel na Iran da landadana lakpani adubu yumja khaisa numita Joe Biden amadi Benjamin Netanyahu anigi marakta phone da chanakhiba warigi matung inadi Israel na Iran da landaningba mawongda landabagi matangda ayaba phangkibagi sahum phangbana maram oiraga Israel gi defense minister na Iran da angakpa amadi akiba phanglaba attack ama ikhang khangodana landaragani haiba wafam asi phongdorakhiba oiramba yai hairi official gi cherol amada handak Israel na Iran da landagadoriba asi Iran gi oinadi amuk hanna hawgolakpada awaba oiragani Iran gi miyoisingna matau karamna landarakhibano amadi asuk yamna mangtaklibano haibagi matangda wakal lakpada matam changani loinana Lebanon da Israel na landariba asida Trump nasu apenba phongdokre hairi Makha tarakpa pauda Israel na Gaza da kunipan amuk nauna hatkibaga loinana sikiba Palestinian masing lising ni punitoi sumna humpumanga sukre Sahi ama hena Israel amadi Hamas anigi marakta Gaza da sonaduna lakiba lalda haukiba pung kunmari gi manungda Israel ga lanmi singna air strike chathaduna Gaza da nauna amuk kunipal hatkibaga loinana lalasi da sikiba Palestinian masing asi lising ni punitoi sumna humpumanga sukre haina report amana phongdorokli loinana Israel gi lanmi singna chatharakiba attack aduda Algeria gi cameraman amasu yamna sathina sokre chayolasi gi manungda Israel gi attack da Algeria gi cameraman ani sokre amaromda Israel gi lanmi singna lepal leitana landabagi manung channa paramedics manga sikre IDF amadi Hezbollah gi marakta akanma mawongda lal choknarakpa asina maram oiraga Turkey gi lanmi lising ani romsu makoi gi Lebanon da leiriba citizen sing lokthok hongnaba lebak asigi government na jahaz da tharakre hairi lal asina maram oiraga Lebanon da miyoi lakaya lanjenakre Hezbollah na su makoi gi leijariba mapangal punama phudokduna Israel da rocket ki nong haithaduna landakre Hezbollah gi lusingba Sheikh Qasimna underground bunker dagi Israel da amuka hanna akanba mawongda landaragani haina lauthokre haina su pawasina hairi Makha tarakpa pauda position singda Israel na kapsilakre Lebanon gi kha thangba sarukta Narkorada leiba United Nations Peacekeeper gi position singda Israel gi lanmi singna teng kapsilakre UNIFIL gi forcing gi maikaidagi phongdorakpada makhoi gi maru oiba headquarter aduda leiba 𝗠𝗔𝗬𝗏 aduda Israel gi tank na kapsilakpa maruna pahanduna teki atopa thodok ani amadasu Israel gi maikaidagi attack chatharakiba adubu forcing asok apan gi paudi laikide haina UN gi source amana phongdorakli peacekeeping force ki maikaidagi makhal amagi nongmai kapsilakpa asi international humanitarian law gi violate tawbani thodosing adugi matangda Israel military gi matangda phongdorakpa amata leite Israel na chatharakliba attack sing aduda Iran na chawgatpa Lebanon da leiriba Hezbollah gi khulai ningthina leiraba lupsing adugi mathakta makoigi pangal adu handhanabani ningsingba yai chahi amagi mamangda Hamas bu chawgatuna Hezbollah na su Israel gi maikaida nongmai kap yaukhibani adubo atamnana Israel amadi Hezbollah gi marakta nongmai kapsinbagi thodosing adudi haukiba chayol khara asida hengalakpani Israel na Beirut ki kha thangba sub urban oiriba saruksingda natana Bengta Valley desu mangjongnana air strike chathaduna matungda ground forcing amuk thajilakpani Lebanon gi caretaker prime minister Nazina Mekatina marak asida USA amasung France ka wari sanaduna Israel amadi Lebanon gi marakta nongmai kapa lepnaba honari adubu thada yarakidre Makha tarakpa powder Russia gi forcing na chatharakpa attack ta micham kaya sokre yum kai kaya su amangata thokre Russia gi maikaidagi makhoigi lanmi singna kapsilakpa nongmai sing amadi drone sizinaduna attack chatharakpada yamdrabada misam 10 hena achok opan nangkre loinana yum kai kaya amasu amangata thonkre haina Ukraine gi authority gi maikaidagi phongdorakli ngarang numidangdagi ngasi ayuk phawba Ukraine gi tongan mafam singda Russia gi maikaidagi chatarakiba attack sing aduna maru oina infrastructure singda target torokibani haina Regional Governor �ιτάλι Kimna phongdorakli Mykolaiv ki khathangba city da Russia na ballistic missile ani kapsilaki maduda miyoi ani sokibaga loinana maru oiba infrastructure adugi mafam kara kaikhi hairi Russia gi lanmi singna Kherson gi mafam ayambada bomb thadaduna energy equipment kaya ama asok apan nanghankhi haina city adugi military administration gi makok oiriba Roman Roskovna phongdorakli atopa mafam kharada ngasi ayuk Russia gi guided bomb singna landarakpada chahi 18 surabi nupi ama sokpaga loinana Zaporizhia gi kha nongpok thangbada leiba building 18 amangata thowanki haina mafam adugi regional governor Ivan
ꯐꯦꯗꯣꯔꯣꯚꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁꯅ ꯄꯤꯔꯛꯄ ꯃꯦꯁꯦꯖꯗ ꯔꯁꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯄ ꯗ꯭ꯔꯣꯟ 62ꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ 91 ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯗ꯭ꯔꯣꯟ 13 ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯀ꯭ꯔꯤꯕꯤꯋꯤ ꯁꯤꯇꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯅ ꯃꯤꯑꯣꯏ 2 ꯁꯣꯛꯍꯜꯂꯕ ꯕꯤꯜꯗꯤꯡ ꯑꯃꯁꯨ ꯃꯩ ꯆꯥꯛꯍꯟꯈꯤ ꯍꯥꯏꯔꯤ